ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯕꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯅꯅꯤꯡꯕ ꯐꯥꯎꯕ꯭ꯔꯥ? ꯇꯦꯂꯤꯃꯅꯥꯁꯇ ꯀꯣꯜ ꯇꯧꯕꯤꯌꯨ. ꯐ꯭ꯔꯤ ꯑꯣꯏꯕ 24/7 ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯁꯔꯚꯤꯁ ꯄꯤꯖꯔꯤ. ꯑꯗꯣꯝꯅ ꯇꯧꯅꯤꯡꯕ ꯃꯇꯝ ꯑꯃ ꯍꯦꯛꯇꯗ ꯇꯧꯕ ꯌꯥꯏ. ꯑꯌꯨꯛ ꯑꯣꯏꯕ ꯌꯥꯏ, ꯅꯨꯃꯤꯗꯥꯡ ꯑꯣꯏꯕ ꯌꯥꯏ. ꯁꯣꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩꯖꯔꯤ. ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯗꯤ ꯃꯁꯤ ꯐ꯭ꯔꯤꯅꯤ. ꯑꯗꯣꯝꯅ ꯁꯦꯜ ꯑꯃꯠꯇ ꯇꯤꯡꯗꯅ ꯃꯦꯟꯇꯦꯜ ꯍꯦꯜꯊꯀꯤ ꯁꯔꯚꯤꯁ ꯑꯁꯤ ꯂꯧꯕꯤꯕ ꯌꯥꯒꯅꯤ. ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯀꯥꯎꯟꯁꯤꯂꯔꯁꯤꯡꯅ ꯑꯗꯣꯝꯕꯨ ꯁꯄꯣꯔꯠ ꯇꯧꯒꯅꯤ ꯑꯃꯁꯨꯡ ꯒꯥꯏꯗ ꯇꯧꯒꯅꯤ. ꯑꯗꯣꯝꯅ ꯇꯧꯕꯤꯒꯗꯕ ꯍꯥꯏꯕꯕꯨ 14416 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯕ. ꯀꯣꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯦꯡꯒ꯭ꯋꯦꯖ ꯆꯨꯁ ꯇꯧꯅꯕ ꯑꯣꯞꯁꯟꯁꯨ ꯐꯪꯒꯅꯤ. Dear caller, welcome to Telemanas. Please choose your preferred language. ꯃꯅꯤꯄꯨꯔꯤ ꯂꯣꯟꯒꯤꯗꯃꯛ ꯑꯃꯗ ꯅꯝꯕꯤꯌꯨ. Press 2 for English. ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯀꯣꯜ ꯑꯗꯨ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯀꯥꯎꯟꯁꯤꯂꯔꯗ ꯀꯅꯦꯛ ꯇꯧꯒꯅꯤ. ꯀꯔꯤꯒꯨꯝꯕ ꯗꯔꯀꯥꯔ ꯇꯥꯔꯕꯗꯤ ꯃꯈꯣꯏꯅ ꯃꯊꯪꯒꯤ ꯁ꯭ꯇꯦꯞ ꯂꯧꯅꯕ ꯒꯥꯏꯗ ꯇꯧꯒꯅꯤ, ꯃꯗꯨꯗꯤ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯄ꯭ꯔꯣꯐꯦꯁꯅꯦꯜꯗ ꯔꯦꯐꯔ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯑꯅꯛꯄ ꯂꯣꯀꯦꯜ ꯁꯔꯚꯤꯁꯇ ꯂꯤꯡꯛ ꯇꯧꯒꯅꯤ. ꯃꯁꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ, ꯀꯣꯟꯐꯤꯗꯦꯟꯁꯤꯌꯦꯜ ꯑꯣꯏꯕ, ꯑꯦꯛꯁꯦꯁꯤꯕꯜ ꯑꯣꯏꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃꯅꯤ. ꯇꯦꯂꯤꯃꯅꯥꯁ ꯑꯗꯣꯝꯒꯤ ꯋꯥꯈꯜ ꯍꯛꯁꯦꯜ ꯃꯇꯝ ꯄꯨꯝꯕ ꯑꯃꯗꯤ ꯃꯐꯝ ꯑꯃꯍꯦꯛꯇꯗꯒꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ. ꯑꯗꯣꯝꯅ ꯈꯪꯕ ꯀꯅꯥꯒꯨꯝꯕ ꯗꯔꯀꯥꯔ ꯂꯩꯕ ꯃꯤꯑꯣꯏꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ.